IGR South Assam Rifles na press ta thaduragwa cherol amagi matung inna haukiba October 18 da Morege Kwathagi Khunja 18 ngak senduna Palel Fawba asoi angam amata yaudana tindok tinjin tawkhre hairi T Sanjoy Singh Village Secretary Kwathana Assam Rifles da satok sasen tawba asida ngak senbina ba haijarakpagi matung inna Assam Rifles na Khunja Singh na haijarakpa adubo makoigi tangai fadaba miyamgi punsi amade lanthung ngaknaba laiba force ama oirubana makoina miyambu ngak senba asoi Yahandava, Hibasi, Topam Tokwa Todang, Ama Oina, Pantopani, Haina, Press the Tadorpa, Zerolasina Heidi. To do in Yam Waragana, Aquina, Manakada, Sadi, Assam Rifle Post, Mahang Livina, Makoida, Aquina Hajiru Matanga, Moina Matinto Viva, Sine, Dugi, Assam Rifle site, the Aquina Pang facility, Hajabatare, Matangi, Hayragadi, La Manungsida, Chiguma, or Mayunga, Kana Moina, Aquida PV, Mating Hajo Hiragadi, Akuiga, Sidigi, Aquina Mapalum, that Tampak, the Hajavatare, Tampak, the Kui, like Tamba, Ana, Lying Bagi Oro, do Chatin, Chatavatangai, Patavale, Pomatamjida, Assam Rifle, Kanboita, Gaikuji, Moina, Chown, Mating Pambiraga, Sidina, Kaching Bautin Biraga, Smainta, Halakpo, Satpo, Smain Mating Pambire, Luna, Chiting in the coming Mayuna Matamjida. Masagi youth mayamje yamna tayuna wakalun je sirana na chakibitare habagi pandam su oi khandi boina masagi ekoi Assam Rifle gi sati ekoi gi youth ki damakta khanbir ga gym hall ma hangbire gym hall jina nisha saram bagang sing su loina nisha thadolaga gym da mayon silaga haksang phanabagi pambai ga lamjing lamtak su ama oi bire loina masagi adu da sunata thodoin to na haijo hairaga di volleyball ground su ama sabiraga volleyball game dagi oro dagi like notebook na chingba pencil na chingba yen biraga moina angang chingse pung thogati bai tar lamak lam wakalon je atopada divert tawdana ba kui lan thenga hojik hairu dagi kui gi nomai thakalaga kui mi hat kada ni haibagi wakalon chen han bidare